Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau. Security Force na Rajya sigi ching amasung tampaki tongan mafamsingda thibu humbagi thabak sathari. Pradhan Mantri Narendra Modi na ngasi Goa Indian Energy Week haudoklagani. Election Commission na hairi mikhalga mari lainaba thabak thauramsingda angangsing saruk yahaloidabani amasung Bangladesh Myanmar tainaba mafamsingda Myanmar romdagi motor cell amasung nongmai kapsilakpa leptri. Manipur Police na Rajyasta Santi Porokna Pandamda Thabakaya Leptana Paikhatli. Manipur Police Control Room dagi thokpa cherul amana hai Security Force na chingamasung tampaki tongan mafamsingda thibu humbagi thabak sathari. Amaromda Moreda curfew thugaiduna mioi kharana irang sagana honaki adubu Security Force na matam sana laksinba ngamki. National Highway 38 amasung National Highway anida nongmada tangai fadana changba polamsing puba gari chambri amasung chani akanba security gi cheksul thauranga loinana Imphal tamna pusilakre. Rajyasta tangdulai taba poroknaba Assam Rifles na leptana thaurang kaya paikhatli. Assam Rifles ki cherulamana hai Rajyasigi Rajniti gi luchingba sing Lanai Loop Maira Paibi Mahiroi Loop ki luchingba singa leptana wari sanabagi thabak sathari. Pangal tabi 0 point sangakpham North AOC da leiba Transport Association hapta kangjaibungi lalol itik tawba miyoi sing Molnom Saihum New Pangsang Bunglol License Tampak Tushom Puina chingba mafamsingdagi luchingba singa unakre. MSPDCL na mai lana sizinaba singi mathakta sangsinba khongjanggi sarukama oina ngarang tongan ba mafamsingda chatuna yengsinkre. MSPDCL gi Executive Director Commercial na thokpa chirol amada hai Imphal East Division number Mari, Imphal East Division number Amma, Imphal East Division number Ahum, Kaksing Division, Imphal East Division number Ani, Bishnupur Division amasung Bishnupur Sub Division area dagi consumer kaya fagatle. North East Sammelan Naidaligi Dr. Ambedkar International Center da ngarang pangthokre. Thormaduda Donor Mantri G. Kisan Reddy amasung awang nongpok lamdamgi MP amati MLA sing saruk yaki. Thormaduda awang nongpok Rajya sing amasung Delhi tongan ba institution sing dagi mahiroi lising amahena saruk yaki. Mantri singna Dwarkada North Eastern Cultural amasung Social Institute ki Zatra Hunki amadi Jawaharlal Nehru University da Barak Hostel su sangaki. North Eastern Cultural amasung Social Institute asi lupa koti sama tarataruk hena chang sagadabani. Barak Hostel asi lupa koti kunipan hena chang na sakibani. Masida awang nongpoki mahiroi sing na laibagi kudong chaba fangalagani. Sana thangnaba polam singbu hena magun laina sem sanabagi pandamda Food Safety and Standards Authority of India fasaina akhanaba niyom khara nauna hapsille. Naumna hapsilgaba niyom singadu fasagi ngarang pangthokiba nifuhumdoi suba mifamna ayaba pikibani. Mifam adu Kendragi Haksel Secretary Apurva Chandrana Sababati oiduna pangthokibani. Mifam aduda Food Safety and Standard Regulation gi tongan warep kaya lawkre. Haksel amasung Yaifayumbal Mantraloina hairi sana thangnaba polam singidamak fasagi certificate khaktamak tangai phade atopa certificate singdi thoidongna sana thangnaba polam singidamak maru oide. Tabiriba Pawasi Akasbani Imphal dagini. Pradhan Mantri Narendra Modi na ngasi Goa Indian Energy Week haudoklagani. Thaurumasida tongan ba malemgi lebak singdagi Energy Mantri tara lom saruk yaraba yai. Exhibitor chamapan hena amasung attendees lising kuntra manga hena thaurum asida saruk yagadawri. Pradhan Mantri na miyamgi thaurum amada lupa koti lising ama sahum kuntra henbagi sakot thaurangi project kharagi jatra hungani kharagina sangagani. Goa gi National Institute of Technology gi permanent campus ngasi sangaduna miyamda khusinagani. Rozgar Mela gi sarugam oina Pradhan Mantri na mioi lising ama chamapan kuntra da appointment letter su yenthokani. Masiga loinana tongan ba sakot thorangi scheme singi sanction letter singsu beneficiary singda khusinagani. Pradhan Mantri Narendra Modi na hairi lebagasigi miyamna BJP da thajaba thamli masina maram oiduna lagliba Lok Sabha mikhala NDA na seat chambri gi manungda chahum humputra phangba ngamlagani. Mangna hai sarkar asna mathangi ahumluk sumba tamdadi achauba warep kaya launaba thaurang tawre. Mathangi NDA sarkarna Bharat asibu sel thumgi lamda malemgi ahum suba lebak ama ohenba ngamalagani masi magi thajabani hairi.
Lok Sabha da Rashtrapati gi thagatpagi motion bu khanabagi matamda Pradhan Mantri na hai leibak asigi nupi da sakti piba nahasing longmi amasung lairba miyamda soidana Viksit Bharat ki pandam asina mai pahalagani Sri Modi na hai wafam marisida ahenba mideng changlabadi leibak asi athuba matamda sakhotpa leibak amasung soidan oiragani haina Rashtrapati Draupadi Murmu na phongdokhrabani Election Commission na Mikhal ga mari leinaba thabak thoramsingda angangsing saruk yahandanaba ahakpa cherol thokre Commission na hai Rajniti dolsing na angangsingbu Mikhal gi campaign singda phibam amatada yahunba yaroi poster amasung pamphlet yanthokpa Mikhal gi rally sing amasung Mikhal gi meeting singda angangsing yawbuda athingba thamle Rajniti luchingba sing amasung mirep sing na angangsingbu Mikhal gi thabak thoramsing haibadi angangsingbu khut samduna miyam gi rally amadi meeting singda yawba natraga Mikhal ga mari leinaba gari singda angangsingbu haptuna pubagi thabaksu yaroi Griha Mantri Amit Shah na hairi Sarkar asina terrorism gi thabak thoramsing da kaidau ngaida yasinaba tawroi Nai Delhi da ngarang ORF Foreign Policy Survey hawdokpagi thoramda wa ngangbada Sri Sahan hai leibak asigi security da sarkar asina ngasidi ohongba kaya porokpa ngamle hawkiba sahi tara asida terrorism gi mayokta sarkar asina akanba thabak paikhatuna ningthina thengnaba ngamle leibak sina hek ning tamlakpadagi hawraga security ki thabak thoramsingda akanba thabak paikhatpa amasung terrorism gi mayokta thabak lokhatpa asi hawkiba sahi tara asidana khwaidigi hele masi mamangda amukta oikhidriba mawngni hairi Pradhan Mantri Narendra Modi gi lamjing makhada leibak asigi oina akhanaba security network ama samgatpa ngamba habasi leibak miyam gi oina sauthok chaningai ni hainasu Griha Mantri na makha tana phongdokle Delhi gi Mukhya Mantri Arvind Kejriwal na hairi Delhi da transgender singda sarkar gi bus tongbada bhara lawdanaba thorangam athuba matamda paikhatlagani thorang asi cabinet mifamda puthoktuna athubada thabak oina onthoklagani social media da thagalakpa warul amada Sri Kejriwal na hai cabinet mifamda thorang asigi ayaba pibaga khudaktagi transgender singdagi bhara lawraroi Delhi sarkar na sayol khargi manungda thorang asi sungsoi soidana janaragani mangna hai ऐतिहासिक ओइबा थौरांग असिना ट्रांसजेंडर सिंग द सुक्सोय सोयदना कानबा फंगनी बांग्लादेश की बंदरबन जिला की धुमधुमदा म्यांमार रोमदगी मोटरसेल कापसेलकपदा मियोय अनि सिरे अंगांग अमा सोकले थौदोगदु ngarang nungthil thokibani बंदरबन जिला की डेप्यूटी कमिश्नर साहा मुजाहिद उद्दीन न पाउमी सिंह द हाई म्यांमार रोमदगी मोटरसेल कापसेलकपदा युममदा तासिंदुना मियोय अनि दु लेखिदबनी अदुगा अंगांग अमा सोकिबनी Bangladesh Myanmar tainaba mafam sing haukiba numinini asida motor shell amasung nongmai kapselakpui thokdok sing leptana chatharakli Myanmar gi Raikhanda Myanmar army ga khulai paiba mioi singa leptana khut thoknabagi thokdok thokli maragasida Bangladesh ki Griha Mantri na hai Myanmar gi ngamkhai ngakpa police sing Bangladesh ta khulai ga konana masa ngak thokchanaba sangsilakle makhoi gi changjapam lawnaba lebak aduda changjarakpani hairi Bharat amasung England gi ani suba cricket test match da ngarang Bharat na England bu run sama sumna taruk ta thoikre Visakhapatnam da sanakiba match adu da Bharat ki spin bowler Ravindran Ashwin amasung Simar Jasprit Kumar na wicket ahum lauki Bharat na ani suba innings da run chani yangkhai manga lauduna run sahum marputra mapanda mangjil thaduna jatki madugi pandam adu makhoi gi innings ta England na yoba ngamkhidre masi Bharat ki bowler singna section sanabadiki ni hairi series asi team anina amamam thoinare aroibada maroiba pau amu security force na rajya sigi chingamasung tampaki tongan mafam singda thiba humbigi thabak chathari Pradhan Mantri Narendra Modi na ngasi Guada Indian Energy Week hawdoklagani Election Commission na hairi Mikhal ga mari leinaba thabak thoram singda angang sing saruk yahaloidabani amasung Bangladesh Myanmar tainaba mafam singda Myanmar romdagi motor shell amasung nongmai kapselakpa leptri pauloijare